ꯁꯤ ꯚꯤꯗꯤꯑꯣꯁꯨ ꯀꯣꯜ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯀꯣꯜ ꯄ꯭ꯔꯦꯡꯁꯦ ꯇꯧꯒꯦꯅ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯍꯣꯠꯅꯔꯨꯔꯦ ꯇꯧꯒꯦꯅ ꯍꯣꯠꯅꯔꯨꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯁꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯇꯧꯔꯛꯄ ꯈꯔ ꯇꯧꯈꯠꯂꯨꯔꯀꯥꯟꯗ ꯐꯣꯟ ꯀꯛꯊꯠꯈꯤꯕ ꯈꯔ ꯑꯗꯩ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯦꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒꯤ ꯑꯩꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯔꯥꯖꯦꯁꯀ ꯁꯨꯝ ꯋꯥ ꯂꯩꯔꯦ ꯏꯄꯨꯝ ꯊꯤꯜꯂꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯇꯨꯝꯅ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯔꯥꯖꯦꯁꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯄꯤꯔꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯨꯔꯁꯦꯅ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯨꯅꯥꯝ ꯁꯤꯁꯇꯔ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯤꯡ ꯀꯣꯡꯗ ꯇꯧꯗꯣꯏꯅꯦꯀꯣ ꯃꯅꯤꯄꯨꯔ ꯀꯤꯡ ꯀꯣꯡꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯑꯩꯒ ꯃꯥꯒ ꯄꯨꯜꯂꯒ ꯌꯨꯅꯥꯝ ꯁꯤꯁꯇꯔꯁꯦ ꯈꯥꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯗꯣ ꯅꯨꯄꯤ ꯑꯉꯥꯡꯅ ꯈꯥꯏ ꯈꯣꯠꯂꯦꯅ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯇꯧꯔꯒꯦ ꯉꯁꯤꯁꯦ ꯇꯧꯔꯦ ꯀꯅꯥꯇ ꯊꯥꯜꯂꯤꯗ ꯈꯪꯗꯦ ꯍꯜꯂꯣ ꯍꯜꯂꯣ ꯅꯤꯛꯀꯤꯔꯣ ꯑꯩ ꯁꯨꯅꯥꯏꯒꯤꯅꯦ ꯁꯨꯅꯥꯏ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯁꯣꯔꯠ ꯐꯤꯜꯝꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯦꯕ ꯔꯣꯍꯤꯠ ꯀꯧꯋꯦ ꯑꯗꯣ ꯀꯩꯅꯣ ꯁꯤꯁꯇꯔꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯣꯔꯠ ꯐꯤꯜꯝꯒꯗꯤ ꯁꯨꯝ ꯅꯝ ꯈꯣꯠꯇꯧꯒꯗ꯭ꯔꯣ ꯑꯗꯣ ꯑꯩꯗꯤ ꯍꯟꯗꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯃ ꯅꯝꯃꯤꯟꯅꯔꯁꯤꯔꯣ ꯌꯥꯎꯁꯪ ꯃꯇꯝꯒꯤ ꯄꯨꯟꯅ ꯑꯩꯗꯤ ꯁꯣꯔꯠ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯐꯤꯂꯝꯁꯦ ꯀꯩꯅꯣꯅꯤ ꯌꯥꯝꯅ ꯃꯤꯉꯣꯟꯗ ꯑꯉꯥꯡꯁꯤꯡꯅ ꯃꯦꯁꯦꯖ ꯄꯤꯒꯗꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯆꯨꯔꯨꯞ ꯕꯤꯔꯤ ꯌꯨ ꯊꯛ ꯈꯣꯠꯇꯧꯏꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯒꯗꯕ ꯃꯇꯝꯗ ꯑꯁꯤ ꯃꯇꯥꯡꯗ ꯁꯦꯝꯗꯣꯏꯅꯦ ꯃꯣꯏꯗ ꯍꯧꯖꯤꯛ ꯉꯥꯎꯁꯤꯟꯅꯔꯒ ꯇꯨꯡꯗ ꯃꯣꯏꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤꯅ ꯑꯁ ꯅꯪꯅ ꯍꯦꯔꯣꯏꯅꯤ ꯁꯥꯗꯣꯏꯅꯦꯕ ꯍꯦꯔꯣꯏꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯗꯥ ꯚꯦꯔꯣꯟ ꯅꯠꯇ꯭ꯔꯒ ꯗꯥ ꯅꯥꯎꯕ ꯍꯦꯜꯂ ꯂꯣꯏꯔꯦꯅ ꯀꯧꯗꯣꯏꯅꯦ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯎꯅ ꯇꯧꯔꯒꯦ ꯇꯧꯕ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯦꯁꯤꯁꯇꯦꯟ ꯗꯥꯏꯔꯦꯛꯇꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯔꯣ ꯑꯩꯈꯣꯏ ꯐꯔꯦ ꯍꯟꯗꯛ ꯁꯦ ꯅꯪ ꯀꯩꯅꯣ ꯂꯨꯄꯥ ꯀꯌꯥꯃꯨꯛꯇꯤ ꯂꯧꯒꯅꯤ ꯁꯤ ꯁꯣꯔꯠ ꯐꯤꯂꯝꯁꯤꯃ ꯅꯝꯕꯗ ꯉꯝꯒꯅꯤ ꯏꯂꯥꯏ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗꯣ ꯑꯩ ꯀꯩꯅꯣ ꯆꯍꯤ ꯑꯃ ꯃꯃꯥꯡꯗ ꯑꯩ ꯁꯦꯝꯃꯛꯄ ꯀꯩꯅꯣꯅꯦꯕ ꯏꯁꯇꯣꯔꯤꯅꯦꯕ ꯑꯗꯣ ꯃꯦꯗ ꯇꯧꯒꯦ ꯇꯧꯕꯅꯦ ꯃꯦꯗꯗꯤ ꯏꯔꯥꯡꯁꯦ ꯀꯩꯅꯣ ꯊꯣꯛꯂꯛꯄꯅ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯛꯄ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯊꯣꯛꯅꯔꯦꯀꯣ ꯁꯣꯔꯠ ꯐꯤꯜꯝꯒꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯇꯧꯕ ꯁꯣꯔꯠ ꯐꯤꯜꯝꯁꯦ ꯁꯣꯔꯠ ꯐꯤꯜꯝ ꯊꯣꯛꯄ ꯇꯥꯏꯀꯣ ꯅꯪꯒꯤ ꯆꯦꯅꯦꯜꯗ ꯊꯥꯡꯒꯠꯇꯣꯏꯅꯤꯀꯣ ꯑꯥ ꯅꯨꯡꯉꯥꯏꯅꯤꯗ ꯀꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯌꯣꯛꯅꯒꯅꯦꯕ ꯑꯗꯨꯒꯤꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯨꯁꯔꯗ ꯐꯣꯟ ꯇꯧꯒꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯨꯁꯔꯗ ꯅꯪ ꯉꯥꯛꯇꯪ ꯂꯥꯏꯟ ꯂꯩꯌꯨꯀꯣ ꯅꯪ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯅꯤꯄꯨꯔ ꯀꯤꯡ ꯀꯣꯡ ꯇꯧꯔꯒꯦ ꯉꯥꯛꯇꯪ ꯂꯥꯏꯟꯗ ꯂꯩꯌꯨ ꯇꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯛꯁꯔ ꯃꯅꯤꯄꯨꯔ ꯀꯤꯡ ꯀꯣꯡ ꯇꯧꯔꯤ ꯍꯜꯂꯣ ꯏꯌꯥꯝꯕꯧ ꯍꯜꯂꯣ ꯑꯁꯦ ꯀꯩꯅꯣꯔꯣ ꯄ꯭ꯔꯣꯗꯨꯁꯔ ꯀꯩꯅꯣꯔꯣ ꯔꯣꯕꯤꯟꯂꯣ ꯑꯩꯈꯣꯏ ꯍꯦꯔꯣꯏꯅꯤ ꯂꯩꯕꯅꯦ ꯃꯅꯥꯛꯇ ꯍꯦꯔꯣꯏꯅꯤ ꯑꯣꯏꯗꯣꯏꯁꯦꯀꯣ ꯀꯁꯥꯔꯒꯤꯗꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯜꯂꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣꯕ ꯐꯣꯟ ꯀꯛꯈ꯭ꯔꯦꯅꯦ ꯕꯦꯔꯥꯅꯤ ꯀꯣꯛ ꯁꯥꯗꯣꯔꯤꯅꯦ ꯑꯩ ꯑꯃꯨꯛ ꯑꯃ ꯊꯥꯡꯒꯠꯂꯦ ꯄꯥꯏꯈꯠꯄꯤꯔꯣ ꯏꯌꯥꯝꯕ ꯄꯥꯏꯈꯠꯄꯤꯔꯣ ꯍꯜꯂꯣ ꯍꯜꯂꯣ
ꯀꯩꯅꯣ ꯅꯤꯀꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯀꯩꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯛꯁꯔ ꯂꯩꯔꯕꯅꯦ ꯄ꯭ꯔꯣꯗꯛꯁꯔ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯛꯁꯔ ꯔꯣꯕꯤꯟ ꯂꯩꯔꯕꯅꯦ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯀꯩ ꯍꯥꯏꯔꯦ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯇꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯈꯔ ꯑꯗꯣ ꯑꯩꯈꯣꯏ ꯀꯌꯥꯝ ꯆꯪꯉꯤ ꯀꯩꯅꯣ ꯁꯦꯟ ꯊꯨꯝꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯐꯤꯂꯝ ꯀꯨꯝꯕꯗꯣ ꯗꯥꯏꯂꯣꯒ ꯃꯆꯥ ꯑꯃ ꯅꯝꯖꯦꯕꯀꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯃꯨꯛ ꯇꯧꯖꯗ꯭ꯔꯤꯕꯅꯤꯅ ꯏꯅꯥꯎ ꯍꯣꯏ ꯏꯌꯥꯝꯕ ꯍꯥꯟꯅ ꯍꯥꯏꯗꯕ꯭ꯔꯣ ꯅꯪꯕꯣ ꯍꯥꯏꯈ꯭ꯔꯃꯦ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯁꯣꯔꯠ ꯐꯤꯂꯝ ꯁꯣꯔꯠ ꯐꯤꯂꯝꯒꯤ ꯋꯥꯗꯨꯗꯤ ꯍꯥꯏꯈ꯭ꯔꯃꯦꯀꯣ ꯑꯦꯜꯕꯝꯒꯤꯗꯨꯗꯤ ꯍꯥꯏꯗ꯭ꯔꯤꯑꯕ ꯄꯩꯁꯥꯒꯤꯗꯤ ꯀꯩꯁꯨ ꯆꯤꯡꯅꯒꯅꯨ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯁꯨꯝ ꯇꯧꯒꯅꯦꯕ ꯑꯗꯨꯗꯤ ꯑꯋꯥꯠꯄꯅ ꯁꯨꯝ ꯊꯥꯖꯔꯛꯀꯦꯀꯣ ꯍꯣꯏ ꯍꯣꯏ ꯇꯥꯕ꯭ꯔ ꯏꯆꯥ ꯇꯥꯏꯌꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯑꯃꯨꯛ ꯄꯨꯊꯣꯛꯅꯕ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗꯨꯒꯤꯗꯤ ꯋꯥꯒꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯏꯁꯇꯣꯔꯤꯗꯣ ꯀꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯗꯤ ꯅꯝꯕꯁꯨ ꯐꯖꯗꯦ ꯑꯩꯅ ꯑꯦꯛꯇꯤꯡꯗꯣ ꯍꯩꯗꯣꯏꯔꯥ ꯍꯩꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯒꯤ ꯏꯅꯥꯎꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯔꯕꯅꯦꯕꯀꯣ ꯏꯌꯥꯝꯕ ꯂꯣꯏ ꯉꯝꯒꯅꯦꯅ ꯍꯥꯏꯔꯕꯅꯦ ꯑꯗꯣ ꯑꯩ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦꯗ ꯀꯩꯅꯣ ꯁꯤꯁꯇꯔꯁꯦ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯕꯗꯨꯒ ꯈꯪꯗꯦꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯦꯗ ꯑꯩꯈꯣꯏ ꯑꯦꯜꯕꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯐꯤꯜꯝꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯅꯝꯗꯣꯔꯤꯕ ꯑꯗꯨꯅ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯀꯨꯝꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯌꯥꯎꯗꯧꯔꯤ ꯗꯥ ꯕꯦꯔꯣꯟ ꯍꯣꯏ ꯗꯥ ꯅꯥꯎꯕꯁꯨ ꯌꯥꯎꯗꯧꯔꯤ ꯗꯥ ꯅꯥꯎꯕꯒ ꯗꯥ ꯕꯦꯔꯣꯟꯒ ꯌꯥꯎꯔꯕꯣ ꯃꯣꯏ ꯂꯣꯏ ꯌꯥꯔꯕꯅꯤ ꯑꯣꯀꯦ ꯇꯥꯔꯕꯅꯤ ꯃꯣꯏꯁꯨ ꯁꯥꯔ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯏꯌꯥꯝꯕ ꯔꯣꯕꯤꯟꯁꯤꯁꯨ ꯀꯩꯅꯣꯅꯦꯕ ꯃꯅꯤꯄꯨꯔꯒꯤꯅꯦꯕ ꯃꯥꯁꯨ ꯂꯥꯛꯑꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣꯒ ꯁꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯔ ꯃꯥꯅ ꯄ꯭ꯔꯣꯗꯛ ꯇꯧꯗꯣꯏꯅꯦꯕ ꯐꯤꯂꯝꯁꯦ ꯑꯗꯩ ꯂꯥꯏꯖꯅ ꯂꯣꯏꯅ ꯃꯦꯀꯞ ꯇꯧꯗꯣꯏꯅꯦ ꯂꯥꯏꯖꯅ ꯍꯣꯏ ꯐꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯗꯤꯁꯀꯁ ꯇꯧꯔꯁꯤ ꯑꯗꯣ ꯉꯁꯤꯗꯣ ꯑꯩ ꯍꯧꯖꯤꯛꯇꯣ ꯁꯤꯜꯆꯔ ꯆꯠꯀꯦ ꯇꯧꯔꯤꯑꯕ ꯑꯗꯨꯅ ꯈꯤꯇꯪ ꯆꯤꯜꯂꯝꯕ ꯑꯗꯣ ꯈꯔ ꯀꯣꯟꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤꯗ ꯉꯥꯏꯍꯥꯛ ꯍꯧꯖꯤꯛ ꯃꯤꯀꯣꯛ ꯈꯔꯇꯪꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯀꯣꯛ ꯈꯛꯇꯪꯒ ꯀꯥꯏꯊꯣꯛꯄꯤꯔꯒ ꯐꯤꯂꯝꯁꯤ ꯃꯇꯥꯡ ꯆꯠꯇ ꯅꯩꯅꯁꯤ ꯍꯥꯏꯒꯦ ꯇꯧꯔꯤꯕ ꯍꯣꯏꯕ ꯌꯥꯏꯑꯕ ꯇꯧꯁꯤꯕꯗꯣ ꯀꯥꯏꯗꯦꯕ ꯑꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯣ ꯈꯤꯇꯪ ꯆꯤꯟꯕꯩꯅꯦꯕ ꯑꯥ ꯃꯃꯥ ꯍꯣꯏꯒ ꯆꯠꯇꯣꯏꯕ ꯃꯊꯧ ꯑꯃ ꯂꯩꯕ ꯑꯣ ꯅꯣꯏꯁꯤ ꯇꯜꯂꯦ ꯗꯤꯃꯥꯟꯗꯤ ꯐꯖꯅ ꯁꯥꯏꯅ ꯅꯥꯏꯗꯤ ꯅꯣꯏꯁꯤꯗꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯗꯥꯏꯔꯦꯛ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯌꯣ ꯆꯤꯆꯦ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯌꯦꯝꯕꯨ ꯌꯥꯝꯕꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯏꯌꯥꯝꯕ ꯗꯦꯠ ꯀꯌꯥꯅꯣ ꯂꯨꯍꯣꯡꯕ ꯍꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥ ꯑꯁ ꯅꯨꯡꯉꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯔꯥ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯜꯂꯣ ꯆꯤꯆꯦ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯍꯩ ꯇꯥꯕ꯭ꯔꯣ ꯍꯜꯂꯣ ꯁꯤꯁꯇꯔ ꯍꯜꯂꯣ ꯍꯥꯎ ꯑꯣ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯁꯤꯁꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯠꯆꯥ ꯑꯩꯈꯣꯏ ꯃꯥꯜꯂꯦꯕ ꯅꯣꯏꯗꯣ ꯄ꯭ꯔꯦꯡ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯛꯁꯔꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯅꯤꯄꯨꯔ ꯀꯤꯡ ꯀꯣꯡꯅꯦ ꯃꯥꯁꯨ ꯄꯥꯎ ꯈꯔ ꯀꯤꯡꯀꯣꯡꯁꯨ ꯌꯥꯎꯔꯤꯔꯣ ꯀꯤꯡꯀꯣꯡ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯊꯪ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗꯗꯤ ꯅꯪꯒ ꯎꯅꯗ ꯌꯥꯔꯔꯣꯏ ꯑꯗꯣ ꯆꯤꯆꯦ ꯑꯩ ꯆꯦꯅꯦꯜ ꯃꯔꯝꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯆꯦꯅꯦꯜꯒꯤ ꯃꯔꯝꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯉꯥꯡꯕꯤꯔꯝꯃꯣꯕ ꯅꯣꯏ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯁꯇꯤꯁ ꯈꯨꯃꯟ ꯆꯦꯅꯦꯜꯒꯤ ꯃꯤꯡꯅ ꯁꯇꯤꯁ ꯈꯨꯃꯟ ꯃꯌꯥꯝꯅ ꯁꯇꯤꯁ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯣ
ꯑꯗꯣ ꯆꯦꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒ ꯊꯦꯡꯉꯦ ꯍꯥꯏꯕꯗꯨ ꯀꯥꯏ ꯁꯤꯜꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯒ ꯁꯨꯝ ꯍꯥꯏꯗꯣꯔꯛꯑꯕ ꯅꯣꯏ ꯁꯣꯅꯥꯏꯅ ꯀꯃꯥꯏꯅ ꯅꯣꯏ ꯁꯣꯅꯥꯏꯒ ꯊꯨꯡꯅꯕ ꯂꯩꯕ꯭ꯔꯣ ꯁꯣꯅꯥꯏꯒ ꯈꯪꯉꯤꯁꯦ ꯂꯩꯇꯦꯗ ꯁꯨꯅꯥꯏ ꯀꯅꯥꯝ ꯀꯔꯤꯝ ꯂꯩꯇꯦꯗ ꯁꯨꯅꯥꯏ ꯈꯪꯅꯕꯒ ꯑꯗꯣ ꯀꯃꯥꯏꯅ ꯁꯣꯅꯥꯏ ꯀꯁꯥꯔꯒ ꯁꯣꯅꯥꯏ ꯂꯩꯌꯦꯅ ꯈꯪꯉꯤꯕ ꯈꯪꯉꯦ ꯑꯗꯨꯗꯤ ꯑꯣ ꯏꯌꯥꯝꯕꯧ ꯍꯥꯎ ꯑꯌꯥꯝꯕꯁꯨ ꯑꯩ ꯆꯦꯅꯦꯜ ꯃꯔꯝꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯉꯥꯡꯕꯤꯔꯝꯃꯨꯕ ꯃꯌꯥꯝ ꯏꯅꯥꯎ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯏꯀꯣꯒꯤ ꯁꯥꯏꯠꯇꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯆꯈꯠꯂꯛꯏꯕꯅꯤꯅ ꯇꯥꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯏꯗꯤ ꯊꯝꯃꯒꯦꯀꯣ ꯐꯖꯅ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯩꯗꯣ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛ ꯊꯨꯡꯅ ꯂꯣꯏꯔꯦ ꯑꯦꯛꯗꯝ ꯑꯣ ꯐꯔꯦ ꯑꯗꯨꯅ ꯍꯣꯏ ꯊꯝꯃꯦ 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 ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯋꯥꯅ ꯊꯝꯕꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕꯤꯔꯣ ꯕꯥꯏ ꯕꯥꯏ